여기 이렇게 하시거든요. 그리 중국인 보이시는 ꯑꯉꯥꯡ ꯃꯔꯤꯗꯨꯒ ꯑꯩꯒ ꯐꯝꯕꯅꯦꯕ ꯑꯗ ꯑꯩꯅ ꯁꯨꯃꯥꯏꯅ ꯑꯩꯅ ꯑꯗꯨꯗ ꯑꯉꯥꯡꯈꯩꯗ ꯑꯩꯅ ꯁꯨꯃꯥꯏꯅ ꯃꯅꯨꯡꯗ ꯑꯝꯇ ꯊꯝꯒꯦ ꯚꯤꯗꯤꯑꯣ ꯅꯝꯅꯤꯡꯉꯥꯏꯁꯦ ꯃꯅꯨꯡ. Hello everyone. Ngasi 21st December 2022 yamna nungaitaba thajadana thokpa thodok ama ngasigi accident yamna nungaitaba accident aduda leigidaba satri mayam amadi oja warden loina yawraba moi mayamgi nungaitaba thodokse ngasi saru ya jawre habdi khoyi amikki khoi ngasi se press meet amasu yawjarure aduga condolence amasu jawre ngasi leitaba singdugi mafamda adu aise adu loiraba matungda ras medicity da casualty da ngasai aso open yawba singdugi family amadi aso open yawriba singdusu moigasu habitang unaraga wari wadai khara sanare adu aso open yaw khara seriously sokpasu yawe yamna soktabasu yawe ado khara mana ICU da laiba singdi parents singdu unare yam thamoi sokna yam nungaitana lehobdu ubada thamoi se yam kairaga hale ising asise amna puning wakhal yam nungaite ado sigi related oiba ngasi leigidaba manung family amdi ngasi accident da yawriba imungi family singduda ai nungaitaba se phongdokjage aduga aina ngasi videos aina ngasai ras medicity da footage khara su logjare aina loris ategi nate aina masi videos ai khara hapjarake si videos ai si makhata bada hapakadoise ategi nate hadi mayam da su si nungaitaba se saru yamina se aduga angam mateng khoi amiki site tagi su angam mateng tongnaba khoi sem sajari aduga mayam su wana taraba family sing sida angam mateng tawbiyo haina haiba wahai se thamjage adu ngasi se khoi press meet se khoi ahalaman president general secretary amadi khoi senior singer singa artist singa loinaraga press meet se phamgre media khara lae media khara khoi sumaina nungai tabdu phongdok mina khre punna mem video se makhatana khara ucherke aduga legidaba family amadi asopan yoriba hazu yam critical oina lehabi family singdasu aina nungai tabse phongdok chari video se matik share tawjarake mayam puna saru yamina se wabase ngasi yairipokta laiba thambanu higher secondary school ki annual study tour ama chappa matamda tungsijaraba kanagumba mama mapa singi PG gi mani singdo ngasi laibak thiba thodo haitare thodo amada accident amada nune gi jaga amada leigidaba dugi damakta ngasi amiki artist mayamna hoigi nuaitaba mi phamase akoi phamjabani sumaina bokta leiba Thambalo Higher Secondary School ki annual study tour ama chatpada laibak thibadagi accident thoktuna leikidraba singi satra singadugi mafamda amiki artist singna apunba manipur matamesai gi artist singna thamoi sokna nungaitaba phongdoksari loina na imung mununggi awabadasu saru yajari loina amiki artist puna mangna ngasigi nungaitaba numit ase akoi awaba phongdokjabaga loina na ngasigi numit ase akoi isai am 3 minute 35 lermudo akoi loina ba ithokjare aduga legidrabasingi thawaida ikai pumudo akoi uchabani wakum kharasi akoi thamjabaga loina na amingna matam sangna miyamgi sewa torbo matamda lebaki thokiba dogoto isu punamakta akoi saru yaduna lai ngasi maksu akoi lebaki thorokpa thodosingda akoi saru yajagani habu ngasi through da akoi thamjari
ꯃꯥꯗꯤ ꯆꯠꯄ ꯌꯥꯗ꯭ꯔ ꯂꯩꯔꯦ ꯍꯥꯏꯖꯔꯛꯀꯅ ꯁꯨꯃꯥꯏꯅ ꯊꯧꯗꯣꯛꯁꯤ ꯊꯣꯛꯑꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯩꯈꯣꯏ ꯆꯠꯇꯕ ꯌꯥꯔꯣꯏ ꯃꯟꯗꯤꯔ ꯆꯠꯇꯕ ꯌꯥꯔꯣꯏ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯋꯥꯕ ꯇꯥꯕꯁꯤ ꯃꯅꯥꯛ ꯆꯠꯄ ꯌꯥꯗꯦ ꯑꯩꯈꯣꯏ ꯄ꯭ꯔꯁꯤꯗꯦꯟ ꯊꯝꯃꯤꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯂꯥꯛꯆꯔꯤꯕ ꯅꯣꯏꯒꯤ ꯑꯋꯥꯕ ꯁꯔꯨꯛ ꯌꯥꯝꯅ ꯀꯔꯤ ꯀꯔꯤ ꯍꯣꯝꯗꯩꯁꯤꯅ ꯀꯔꯤ ꯍꯣꯝꯗꯩꯗ ꯀꯃꯥꯏꯅ ꯇꯧꯔꯤ ꯇꯧꯋꯦꯕ ꯑꯉꯥꯡ ꯃꯔꯤꯗꯨꯅ ꯑꯩꯒ ꯐꯝꯕꯅꯦꯕ ꯑꯗ ꯑꯩꯅ ꯁꯨꯃꯥꯏꯅ ꯑꯩꯅ ꯑꯗꯨꯗ ꯑꯉꯥꯡꯈꯩꯗ ꯑꯩꯅ ꯁꯨꯃꯥꯏꯅ ꯃꯅꯨꯡꯗ ꯑꯝꯇ ꯊꯝꯕꯤꯌꯣ ꯅꯪꯒꯤꯅ ꯑꯩꯁꯦ ꯃꯅꯨꯡ ꯅꯪꯒꯤ ꯔꯣꯛ ꯀꯌꯥ ꯁꯨꯔꯛꯄꯅꯤ야 ꯇꯥꯛꯁꯣꯗ ꯌꯥꯎꯕꯗꯣꯁꯤꯡꯗ ꯅꯪ ꯉꯁꯥꯏꯗ